ꯆꯥꯎꯅ ꯂꯨꯍꯣꯡꯕ ꯄꯥꯝꯖꯩ ꯂꯥꯏꯔꯕ ꯈꯛꯀꯤ ꯋꯥ ꯅꯠꯇꯅ ꯑꯩꯗꯤ ꯂꯨꯍꯣꯡꯕꯁꯤ ꯄꯪꯆꯥꯎ ꯆꯥꯎꯅ ꯂꯨꯍꯣꯡꯕ ꯄꯥꯝꯖꯗꯦ ꯇꯥꯗ ꯋꯥꯗꯤ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯇꯥꯗꯗ ꯂꯨꯍꯣꯡꯕꯁꯤꯒꯤ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯂꯨꯄꯥ ꯂꯥꯛ 3 ꯈꯛꯇꯪ ꯄꯥꯡꯖꯒꯦ ꯅꯠꯇꯦ ꯑꯩꯅ ꯂꯥꯏꯔꯕ ꯑꯣꯏꯖꯔꯕꯁꯨ ꯃꯔꯝ ꯆꯥꯗꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯨꯟꯁꯤꯗ ꯂꯧꯔꯛꯇꯦ ꯂꯧꯒꯦ ꯍꯥꯏꯅꯁꯨ ꯈꯟꯖꯗꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯗꯤ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯡꯕ ꯄꯥꯝꯖꯩ ꯇꯥꯗꯒ ꯑꯩꯈꯣꯏ ꯏꯃꯨꯡꯒ ꯉꯥꯏꯁꯦꯟ ꯑꯣꯏꯗꯣꯔꯕꯅꯤꯅ ꯇꯥꯗꯒꯤ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯖꯅꯤꯡꯗꯅ ꯇꯧꯕꯅꯦ ꯇꯥꯗ ꯑꯩꯈꯣꯏꯗꯤ ꯅꯤꯡꯊꯦꯝꯁꯦ ꯏꯌꯥ ꯑꯣꯏꯗꯣꯔꯕꯅꯦꯅ ꯅꯤꯡꯖꯔꯕꯅꯤꯀꯣ ꯇꯥꯗ ꯑꯗꯣ ꯃꯣꯏ ꯑꯅꯤꯒꯤ ꯀꯨꯊꯤꯗꯣ ꯑꯝꯇꯪ ꯌꯦꯡꯊꯣꯛꯑꯁꯦ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯁꯦ ꯇꯥꯗ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯤꯕꯗꯨꯅꯤ ꯏꯆꯥ ꯂꯥꯛꯑꯒꯅꯦ ꯑꯝꯇꯪ ꯍꯪꯖꯈꯤꯒꯦ ꯐꯔꯦ ꯇꯥꯗ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯗꯨ ꯌꯥꯔꯒꯗꯤ ꯅꯤꯡꯊꯦꯝꯒ ꯑꯃꯨꯛꯇꯪ ꯇꯥꯟꯅꯕꯤꯌꯨ ꯇꯥꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯁꯤ ꯁꯣꯏꯗ꯭ꯔꯦꯅ ꯂꯧꯖꯔꯦꯀꯣ ꯑꯩꯗꯤ ꯍꯦꯛ ꯍꯟꯈꯤꯕꯒ ꯏꯆꯥꯒꯤ ꯑꯋꯣꯡ ꯑꯔꯨꯟ ꯂꯩꯗꯣꯔꯕꯅꯤ ꯑꯗꯨꯗꯤ ꯇꯥꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯁꯤꯟꯖꯔꯨꯈꯤꯒꯦ ꯍꯣꯏ ꯐꯅꯤ ꯆꯠꯂꯁꯤꯔ ꯑꯗꯨꯗꯤ ꯆꯠꯁꯦ ꯑꯩ ꯊꯤꯟꯗꯣꯛꯆꯗ꯭ꯔꯦ ꯌꯥꯔꯦ ꯇꯥꯗ ꯁꯨꯝ ꯂꯩꯖꯍꯧꯔꯦ ꯐꯖꯕꯤ 이봉아 ꯀꯩ ꯂꯩꯔꯦ ꯂꯦꯈꯠꯂꯨ ꯀꯩ ꯂꯩꯔꯦ ꯅꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤꯗꯣ ꯂꯩꯇ꯭ꯔꯣ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯤꯔꯝꯃꯒ ꯑꯩꯒꯤ ꯋꯥꯁꯨ ꯇꯥꯗꯅ ꯅꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯦꯛꯇ ꯂꯣꯏꯁꯤꯟꯅꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ 이봉호 ꯅꯤꯡꯊꯦꯝ ꯑꯩ 이봉호 우ꯅꯖꯒꯦꯅ ꯂꯥꯛꯆꯔꯝꯕꯅꯤ ꯑꯗꯨꯗ 이봉호 ꯂꯩꯔꯝꯗꯕꯗꯨꯗ ꯇꯥꯗꯒ 이붕호가 이चानु피가 ꯈꯪꯅꯖꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯕꯨꯡꯅꯁꯨ 이चानु피ꯁꯦ ꯃꯃꯧ ꯑꯣꯏꯖꯅꯤꯡꯉꯤ 이चाꯒꯤ ꯋꯥ ꯑꯝꯇꯪ ꯇꯥꯗ꯭ꯔꯗꯤ ꯍꯥꯏꯗꯅ ꯄꯨꯝꯅꯃꯛꯁꯦ ꯌꯥꯅꯔꯕꯅꯦ ꯅꯈꯣꯏꯅꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯅꯕꯅꯦ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯦ ꯃꯤ ꯑꯃꯕꯨ ꯁꯤꯌꯣ ꯍꯥꯏꯔꯒ ꯀꯔꯝꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯀꯔꯤꯅꯣ 이봉호ꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯕꯨ ꯄꯥꯝꯗꯗꯅ ꯏꯀꯥꯏꯕ ꯄꯤꯔꯝꯂꯒ ꯅꯆꯥꯅꯨꯄꯤꯁꯦ ꯇ꯭ꯔꯦꯅꯤꯡ ꯊꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ 이붕호나 ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯤ ꯇ꯭ꯔꯦꯅꯤꯡ ꯑꯃꯇꯪ ꯂꯣꯏꯁꯟꯕꯅ ꯐꯒꯗ꯭ꯔꯥꯅ ꯊꯥꯈꯤꯕꯅꯤ ꯑꯗꯨꯒ ꯀꯩꯒꯤ ꯍꯧꯖꯤꯛꯅ ꯍꯜꯂꯛꯏꯕ ꯑꯩꯈꯣꯏꯒꯨꯝꯕ ꯄꯤꯗꯠ ꯄꯥꯇꯠꯄ ꯏꯃꯨꯡꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯣ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯅ 이봉호ꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯂꯥꯟꯗꯕ ꯀꯅꯥꯝꯇꯅ ꯉꯝꯗꯦ ꯃꯗꯨꯕꯨ ꯉꯥꯛꯄꯤꯕ ꯍꯥꯏꯁꯤꯅ ꯑꯊꯣꯏꯕꯅꯤ 이봉호 ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯗꯨꯅꯅꯦ ꯏꯆꯥꯅꯨꯄꯤꯒꯤ ꯅꯤꯡꯖꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯊꯨꯡꯍꯟꯕꯤꯌꯨ ꯄꯥꯕꯨꯡ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯈꯣꯡꯊꯥꯡꯗꯣ ꯇꯔꯨꯕ ꯑꯃꯛꯄ ꯂꯩꯇ꯭ꯔꯕ ꯃꯐꯝꯗꯨꯗ ꯅꯆꯥꯗꯤ ꯈꯣꯡꯊꯥꯡꯖꯅꯤꯡꯉꯤ 이붕호 이चाꯒꯤ ꯂꯝꯆꯠ 이마 ꯆꯞ ꯆꯥꯅ ꯈꯪꯉꯤ 이चाꯅ ꯂꯝꯆꯠ ꯃꯣꯠꯂꯝꯃꯕ 이ꯈꯨꯠꯃꯛꯅ ꯍꯥꯠꯄ ꯉꯝꯒꯅꯤ 이마 타도키부 우치익나 그리 자람거네 해보세 이모와이디 콩감이 아두부 우치익 아두부 누시네 떠우저리벼 미어이두네디 쇼이드는 강건거니 이자세 ngasi phawda magi maning thunganduna ta laklibani thunghanbasu pami adunane 이봉호나 이자게 pamse amukta diabi 빠붕 아이 샤가이 부티 탄두나 미야망다 부톡바 sarkaski jokargum khanbigana 빠붕
ꯗꯥꯅꯤꯡꯊꯦꯝ ꯂꯩꯇ꯭ꯔꯣ? ꯑꯦ ꯂꯩꯇꯦꯅꯦ ꯃꯥꯗꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤ ꯄꯥꯕꯨꯡ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯖꯒꯦ. ꯀꯔꯤ ꯋꯥꯅꯣ 이ꯕꯦꯝꯃ ꯄꯥꯕꯨꯡ ꯑꯩ ꯗꯥꯅꯤꯡꯊꯦꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩꯌꯦ. ꯑꯩ 마가 ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯖꯅꯤꯡꯉꯦ. ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ. 이ꯕꯦꯝꯃ 이차 누빠도 마탄ꯇ 마기 아빠마다 ꯑꯩ ꯌꯦꯠꯀꯦ ꯈꯟꯗ꯭ꯔꯦ. 이차 누빠나부 ꯄꯥꯝꯃꯗꯤꯅꯦ 이베ꯝꯃꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯕꯗꯅꯦ ꯑꯩ ꯌꯦꯠꯀꯗꯕ ꯅꯠꯇꯦ. ꯗꯥꯅꯤꯡꯊꯦꯝꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯦ. ꯏꯃꯥ ꯄꯥꯕꯨꯡꯗ ꯑꯩꯕꯨ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏꯔꯝꯃꯦ. ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯍꯟꯗ꯭ꯔꯕꯗꯤ ꯄꯥꯕꯨꯡ ꯑꯩ ꯊꯟꯗ ꯁꯤꯖꯒꯅꯤꯌꯦ. ꯄꯥꯕꯨꯡ ꯊꯥꯗꯣꯛꯄꯤꯌꯣ. ꯑꯩ ꯊꯟꯗ ꯁꯤꯖꯒꯅꯤꯌꯦ. ꯄꯥꯕꯨꯡ ꯊꯥꯗꯣꯛꯄꯤꯌꯣ. ꯄꯥꯕꯨꯡ ꯊꯥꯗꯣꯛꯑꯣ. ꯑꯩ ꯊꯟꯗ ꯁꯤꯖꯒꯅꯤ. ꯇꯣꯝꯕ ꯅꯪ ꯒꯥꯔꯤꯗ ꯂꯩꯔꯝꯒꯦꯔꯥ? ꯐꯅꯤ ꯃꯦꯝ. 이붕어 ꯅꯤꯡꯊꯦꯝ ꯅꯠꯇ꯭ꯔꯥ? ꯍꯣꯏ ꯃꯥꯅꯤ ꯏꯃꯥ. ꯃꯐꯝ ꯑꯁꯤꯗ 이붕어ꯕꯨ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕ ꯑꯩꯍꯥꯛꯁꯦ ꯑꯩ ꯊꯣꯏꯒꯤ ꯃꯃꯥꯅꯤ. 이마는 ꯃꯐꯝꯁꯤꯗ ꯀꯧꯕꯕꯨ ꯀꯩ ꯇꯥꯛꯄꯤꯒꯗꯕ? ꯑꯩꯅ ꯉꯁꯤ ꯂꯥꯛꯏꯕꯁꯦ ꯏꯆꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯅꯤꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯅꯤ. 이마 ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ. ꯑꯩꯒꯤꯗꯤ ꯏꯆꯥ ꯊꯣꯏ ꯃꯊꯟꯇꯅꯤ. ꯉꯁꯤ ꯐꯥꯎꯕꯗ 마ꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯟꯗꯨꯅꯇ ꯂꯥꯛꯏ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯦ. ꯑꯗꯨꯅ 이자 ꯊꯣꯏ ꯑꯁꯤ ꯅꯃꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ. 이마ꯒꯤ ꯋꯥꯐꯝꯁꯤꯕꯨ 이붕어 ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗ ꯊꯥꯖꯗꯨꯅ ꯂꯨꯍꯣꯡꯅꯕ ꯍꯣꯠꯅꯔꯨꯕꯅꯤ. ꯊꯣꯏꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯕꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕꯗ ꯑꯄꯟꯕ ꯑꯣꯏꯔꯦ. ꯑꯗꯨꯅ ꯅꯪꯕꯨ ꯎꯅꯁꯤ ꯍꯥꯏꯔꯤꯕꯗꯣ 이자ꯗꯒꯤ ꯊꯣꯏꯕꯨ ꯅꯤꯖꯒꯦꯗꯅ ꯂꯥꯛꯏꯕꯅꯤ. 이마 그ꯩꯁꯨ 와비루노. 이마는 니르도 나자나 합자라버니. 에이 웅아 웅래래도 그이더래. ꯑꯩꯅ ꯅꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯌꯨꯝ ꯆꯪꯗꯅ ꯀꯣꯏꯊꯤ ꯊꯤꯔꯨꯔꯤ. ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯎꯡꯉ ꯐꯝ ꯂꯩꯔꯝꯃꯦ. ꯎꯉꯥ 이베ꯝꯃ ꯐꯖꯕꯤꯗꯣ ꯉꯁꯥꯏ ꯂꯥꯛꯑꯝꯃꯤ. ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ 이베ꯝꯃ ꯐꯖꯕꯤꯗꯣ 이모우 ꯑꯣꯏꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ. 이자는 ꯀꯔꯤ ꯈꯜꯂꯤꯕ? ꯑꯗꯨ ꯑꯩꯅ ꯄꯥꯎ ꯑꯃ ꯇꯥꯔꯤꯁꯤꯕꯨ ꯋꯥꯖꯥꯕꯨ ꯃꯈꯣꯏ ꯈꯔꯅ ꯁꯤꯜꯂꯒ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯦꯅ ꯇꯥꯏꯅꯦ. ꯃꯗꯨ ꯑꯣꯏꯔꯣꯏꯗ ꯇꯥꯂꯥꯟꯗꯕ. ꯍꯧꯈꯤꯕ ꯍꯦꯗꯃꯥꯁꯇꯔꯗꯨꯁꯨ ꯃꯈꯣꯏ ꯈꯔꯅ ꯁꯤꯜꯂꯒ ꯇ꯭ꯔꯥꯟꯁꯐꯔ ꯊꯥꯈꯤꯕꯅꯤ ꯍꯥꯏꯅꯦ. ꯍꯣꯏ ꯑꯆꯨꯝꯕꯅꯦ ꯇꯥꯂꯥꯟꯗꯕ. ꯋꯥꯖꯥ ꯇꯥꯡꯕꯗꯤ ꯍꯧꯖꯤꯛꯇꯕꯨ ꯂꯥꯛꯏꯅꯦ. ꯀꯩꯅꯣ ꯋꯥꯖꯥ ꯇꯥꯡꯕ ꯍꯧꯖꯤꯛꯇ ꯁ꯭ꯀꯨꯜ ꯂꯥꯛꯄꯤꯔꯤꯁꯤꯕꯣ? ꯑꯣꯖꯥ ꯌꯨꯝꯗꯒꯤ ꯁ꯭ꯀꯨꯜ ꯆꯠꯀꯦꯅ ꯊꯣꯛꯂꯛꯄꯗꯤ ꯀꯨꯏꯖꯔꯕꯅꯤ. ꯑꯗꯨꯗ ꯅꯤꯡꯊꯦꯝꯗꯣ ꯂꯨꯍꯣꯡꯗꯧꯔꯦꯅ ꯉꯥꯛ ꯆꯪꯖꯔꯨꯕꯅꯤ. ꯃꯤꯒ ꯂꯩꯖꯗꯕꯅꯦ. ꯊꯕꯛꯇꯣ ꯑꯩꯁꯨ ꯉꯥꯛ ꯌꯥꯎꯕꯤꯔꯨꯔꯦ. ꯑꯗꯣ ꯑꯣꯖꯥ ꯉꯁꯤꯗꯤ ꯑꯩꯒꯤ ꯍꯥꯞ ꯃꯇꯨꯡꯗ ꯄꯦꯔꯣ 2 ꯂꯩꯕꯅꯤ. ꯑꯗꯨ ꯅꯪꯅꯕ ꯂꯥꯛꯆꯕꯅꯤ. ꯑꯁ ꯋꯥꯖꯥ ꯇꯥꯡꯕ ꯅꯪꯁꯨ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯅꯔ ꯀꯩꯅꯣ ꯑꯃ ꯏꯊꯧ ꯇꯧꯏꯗ. ꯉꯁꯤꯁꯤ ꯌꯨꯝꯖ ꯀꯩꯁꯥꯅꯤ ꯀꯩꯅꯣ. ꯌꯨꯝꯖ ꯀꯩꯁꯥ ꯅꯨꯃꯤꯠꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯙꯨꯞ ꯁꯥꯕꯒꯤ ꯀꯦꯟꯗꯜ ꯁꯥꯕꯒꯤ ꯍꯥꯞ ꯍꯣꯂꯤꯗꯦ ꯇꯧꯔꯤꯗꯨꯗꯤ. ꯆꯨꯝꯃꯤꯅꯦ. ꯑꯩꯗꯤ ꯀꯥꯎꯔꯦ. ꯑꯣꯖꯥ ꯅꯤꯡꯊꯦꯝꯕꯨ ꯀꯔꯝ ꯀꯥꯟꯗ ꯍꯣꯡꯅꯤ ꯍꯥꯏꯒꯦ? ꯃꯇꯝꯕꯨꯗꯤ ꯆꯞ ꯆꯥꯅ ꯂꯦꯞꯇ꯭ꯔꯤꯕꯖꯥꯠꯅꯤ. ꯑꯗꯨꯕꯨ ꯊꯥ 2-3 ꯁꯣꯏꯗꯅ ꯍꯣꯡꯒꯅꯤ ꯍꯥꯏꯔꯦ. ꯅꯤꯡꯊꯦꯝꯒ ꯍꯥꯟꯅ ꯈꯪꯅꯖꯕꯖꯥꯠꯅꯤ. ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯅꯤꯡꯊꯦꯝꯒ ꯎꯅꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯔꯝꯗ ꯇ꯭ꯔꯦꯅꯤꯡ ꯊꯥꯔꯤꯕꯅꯤ ꯑꯣꯖꯥ. ꯑꯗꯣ
ꯍꯟꯗꯛꯁꯦ 이khang khangꯍꯧꯗꯅ ꯊꯣꯛꯂꯛꯑꯒ ꯂꯨꯍꯣꯡꯅꯦꯅ ꯇꯧꯔꯤꯁꯤꯅꯤ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯑꯣꯖꯥ ꯅꯤꯡꯊꯦꯝꯗꯤ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕ ꯑꯣꯖꯥ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯑꯆꯥꯎꯔꯝ ꯌꯥꯝ ꯄꯥꯝꯕꯅꯤ ꯃꯣꯏꯒꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯦ ꯑꯆꯥꯎꯔꯝ ꯄꯥꯝꯕꯗ ꯃꯣꯏꯅ ꯍꯥꯏꯁꯦ ꯃꯆꯥꯅꯨꯄꯤ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ ꯅꯤꯡꯊꯦꯝꯗꯨꯗꯤ ꯂꯥꯏꯔꯁꯨꯗꯅꯩ ꯁꯤꯅꯤ ꯐꯔꯦ ꯑꯣꯖꯥ ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯄꯤꯔꯣ ꯇꯥꯂꯥꯟꯗꯕ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯂꯦꯡꯕꯤꯔꯣ ꯑꯣꯖꯥ ꯂꯦꯡꯉꯁꯤ ꯑꯣꯖꯥ ꯈꯪꯗ꯭ꯔꯦꯗ ꯃꯤꯔꯣꯜ ꯂꯩꯇꯕ ꯍꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯆꯥ ꯄꯥꯏꯁꯤ ꯇꯥꯗ ꯌꯥꯔꯦ ꯌꯥꯔꯦ ꯆꯥ ꯊꯛꯁꯤ ꯐꯅꯤ ꯐꯅꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯌꯧꯕꯤꯔꯛꯏꯁꯦ ꯑꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯆꯥ ꯅꯣꯏ ꯃꯌꯥꯝ ꯋꯥꯕꯤꯔꯦ ꯀꯩꯀꯩ ꯆꯥꯁꯦꯕ ꯌꯥꯅꯤꯗ ꯄꯥꯕꯨꯡ ꯑꯣ ꯑꯩꯅ ꯍꯥꯏꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨꯗꯤ ꯁꯨꯔꯕ ꯍꯣꯏ ꯁꯨꯔꯦ ꯄꯥꯕꯨꯡ ꯅꯃꯥꯟꯅꯕꯁꯤꯡꯁꯦ ꯋꯥꯔꯕꯅꯤ ꯅꯪꯁꯨ ꯈꯔ ꯌꯥꯎꯁꯜꯂꯨ ꯆꯠꯁꯣ 이베마 ꯅꯪꯒꯤ ꯐꯤ ꯃꯆꯨꯁꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯍꯩꯃ ꯏꯆꯥꯁꯤꯡꯁꯤ ꯂꯣꯏ ꯂꯩꯔꯝꯃꯦꯗꯅ ꯏꯆꯥꯅ ꯄꯥꯝꯕ ꯄꯣꯠꯁꯤꯡꯗꯣ ꯏꯄꯥꯅ ꯂꯣꯏꯅ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯗ ꯐ꯭ꯔꯤꯖꯗꯨꯗꯪꯗꯤ ꯑꯩꯅ ꯃꯆꯨꯗꯨ ꯈꯪꯗꯗꯅ ꯑꯣꯔꯗꯔ ꯇꯧꯗ꯭ꯔꯦ ꯑꯗ ꯅꯪꯅ ꯄꯥꯝꯃꯤ ꯃꯆꯨꯗꯨꯕꯨ ꯀꯩꯅꯣꯕ ꯄꯥꯕꯨꯡ ꯑꯉꯥꯡꯕ ꯍꯥꯏꯕ ꯑꯉꯥꯡꯕ ꯐꯔꯦ ꯐꯔꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯑꯩ ꯐꯣꯟꯗ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯒꯦꯀꯣ ꯅꯣꯏ ꯃꯌꯥꯝ ꯂꯩꯃꯤꯟꯅꯍꯧꯀꯣ ꯐꯔꯦ 이베마 ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛ ꯐꯈ꯭ꯔꯦꯗ ꯑꯣꯐꯤꯁꯔ ꯑꯣꯏꯗꯣꯔꯕ ꯑꯃ ꯐꯪꯉꯦꯀꯣ ꯉꯥꯏꯈꯣꯅꯦ ꯅꯣꯏ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯁ ꯌꯥꯝ ꯂꯥꯡꯉꯤꯁꯤꯕꯨ ꯀꯗꯥꯏꯗꯕꯨ ꯊꯝꯗꯣꯏꯅꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯅꯦ ꯁꯦꯜ ꯄꯤꯒꯦ ꯌꯨꯝꯗꯣ ꯈꯔ ꯇꯞꯊꯣꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯩꯅ ꯂꯩꯔꯨꯔꯒꯅꯦ ꯍꯌꯦꯡꯋꯥꯏ ꯂꯣꯏ ꯁꯤꯜꯂꯨꯕ ꯇꯥꯕꯅꯤ ꯅꯣꯏ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯃꯥ ꯐꯅꯦꯛ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯂꯩꯃ ꯅꯪꯗꯤ ꯀꯩ ꯄꯥꯡꯉꯦ ꯈꯜꯂꯤꯅꯣ ꯈꯪꯗꯦ ꯏꯃꯥꯅ ꯀꯣꯔꯐꯨ ꯄꯤꯌꯣꯌꯦ ꯍꯜꯂꯣ ꯀꯔꯤꯕ 이베마 이베마 ꯍꯩꯃꯥ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯏꯃꯥ ꯐꯣꯟ ꯑꯃ ꯂꯥꯛꯄꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯐꯔꯦ ꯅꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯏꯃꯥ ꯏꯆꯥꯒꯤꯅꯦ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯟꯕ ꯌꯥꯗꯦꯀꯣ ꯑꯋꯥꯠꯄꯁꯤꯡꯗꯣ ꯏꯃꯥꯅ ꯂꯣꯏ ꯂꯩꯗꯣꯏꯅꯤ ꯌꯦꯡꯉꯣ ꯑꯋꯥꯠ ꯑꯄꯥꯁꯤꯡꯗꯣ ꯌꯦꯡꯉꯣꯀꯣ ꯏꯃꯥ ꯆꯥꯛ ꯏꯁꯤꯡ ꯑꯝꯇ ꯍꯣꯠꯅꯔꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣꯅꯦ ꯅꯪꯕꯣ ꯄꯥꯕꯨꯡ ꯗꯥ ꯅꯤꯡꯊꯦꯝ ꯑꯝꯇ ꯎꯅꯔꯨꯒꯦ ꯇꯧꯕꯅꯦ ꯍꯦ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯆꯠꯊꯣꯛꯄ ꯐꯠꯇꯦꯅꯦ ꯏꯃꯥ ꯀꯨꯏꯔꯣꯏꯕ ꯉꯥꯏꯍꯥꯛꯇꯅꯦ ꯐꯔꯦ ꯑꯗꯣ ꯊꯨꯅ ꯍꯜꯂꯛꯎꯀꯣ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯆꯠꯂꯣ 이베마 ꯅꯪ ꯈꯤꯇꯪ ꯊꯨꯅꯗꯤ ꯍꯜꯂꯛꯎꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯃꯃꯥ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯆꯠꯊꯣꯛꯍꯜꯂꯤꯁꯤꯕꯨ ꯐꯔꯤꯗ꯭ꯔꯅꯦ ꯃꯁꯤꯕꯣ ꯐꯖꯕꯤ ꯅꯪ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯕꯅꯤꯀꯣ ꯈꯔ ꯆꯦꯛꯁꯜꯂꯨꯀꯣ ꯐꯖꯕꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ ꯏꯃꯥꯟꯅꯕꯤ ꯑꯝꯇ ꯎꯅꯔꯨꯒꯦ ꯇꯧꯕꯅꯦ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯄꯪꯆꯠ ꯆꯠꯀꯅꯨ ꯐꯠꯇꯕꯅꯤꯀꯣ ꯁꯤꯌꯥ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯀꯔꯤ ꯋꯥꯔꯤꯒ ꯑꯃꯨꯛ ꯁꯥꯟꯅꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤ ꯑꯕꯦꯊꯣꯏꯅꯗꯤ
ꯅꯤꯡꯊꯦꯝꯒꯗꯤ ꯎꯅꯗꯦꯅ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃꯁꯤꯅ ꯀꯅꯥꯒ ꯆꯠꯃꯤꯟꯅꯔꯤꯕ ꯑꯗꯣ ꯐꯣꯟ ꯇꯧꯔꯒ ꯑꯝꯇꯗꯤ ꯍꯪꯁꯤꯗꯅ ꯍꯩ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯌꯥꯎꯗꯗꯅ ꯑꯩꯒꯤ ꯏꯆꯟꯅꯕꯤ ꯊꯣꯏꯗ ꯊꯥꯔꯒ ꯍꯪꯍꯜꯂꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯅꯤꯁꯦ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯑꯝꯇ ꯍꯪꯉꯨꯁꯤꯔꯥꯕ ꯍꯜꯂꯣ ꯍꯥ ꯀꯔꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃꯕꯣ 이마기 파자비 그이노 다리만 빠오지고 이마기 파자비 그이노 나갔다 오리지고 이마라에세 오갈로 이마기 파자비 ꯃꯁꯥꯃꯛꯀ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯑꯒ ꯍꯥꯠꯄ ꯉꯝꯕ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇꯕ 이래봐 이빨 나의 홀로 ꯑꯍꯟꯕꯨ ꯅꯤꯡꯊꯦꯝꯒꯤ ꯄꯥꯕꯨꯡ ꯑꯣꯏꯕꯤꯔꯕ ꯀꯔꯤ ꯃꯇꯥꯡꯒꯤ ꯄꯥꯕꯨꯡꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅ ꯂꯩꯁꯥꯕꯤ ꯑꯃ ꯍꯥꯠꯂꯝꯃꯦꯅꯦ ꯑꯝꯇ ꯀꯧꯊꯣꯔꯛꯑꯣ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎꯅꯦ ꯑꯩ ꯅꯤꯡꯊꯦꯝ ꯑꯃꯨꯛ ꯊꯣꯛꯂꯛꯎꯅꯦꯍꯦ ꯍꯣꯏ ꯅꯪ ꯑꯣꯐꯤꯁ ꯂꯥꯛꯑꯣꯅꯦ ꯁꯠ ꯂꯥꯛꯑꯣꯅꯦ ꯑꯣꯐꯤꯁ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯩꯅꯣ ꯑꯩ ꯐꯥꯏꯁꯤꯕꯣ ꯀꯔꯤꯅꯣ ꯅꯤꯡꯊꯦꯝ ꯅꯪꯕꯨ ꯎꯅꯕ ꯃꯤ ꯑꯃ ꯂꯥꯛꯏ ꯑꯃꯨꯛ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯅꯪ ꯎꯅꯅꯦꯗꯣ ꯁꯤꯗ ꯂꯩꯔꯦ ꯐꯝꯁꯦ ꯄꯥꯎꯁꯦ ꯇꯥꯂꯥꯟꯗꯕꯅ ꯇꯝꯃꯛꯑꯦ ꯃꯗꯨ ꯍꯦꯛ ꯇꯥꯕꯒꯅ ꯑꯩꯅ ꯂꯥꯛꯏꯁꯦ ꯐꯖꯕꯤꯗꯣ ꯑꯩꯒ ꯎꯅꯔꯨꯅꯦꯅ ꯊꯣꯛꯈꯤꯕꯅꯦ ꯑꯩꯅ ꯍꯥꯠꯄꯅꯦ ꯁꯤꯅꯤ ꯑꯣꯖꯥ ꯅꯤꯡꯊꯦꯝꯅ ꯐꯖꯕꯤꯕꯨ ꯍꯥꯠꯂꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯦ ꯑꯗꯨꯅ ꯑꯣꯖꯥ ꯅꯤꯡꯊꯦꯝꯒꯤ ꯑꯆꯨꯝꯕ ꯄꯨꯊꯣꯛꯅꯕ ꯑꯣꯖꯥ ꯅꯤꯡꯊꯦꯝꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯂꯥꯛꯆꯔꯤꯕꯅꯤ ꯇꯣꯜꯂ ꯇꯥꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯃꯐꯝꯁꯦ ꯆꯞ ꯆꯥꯔꯕ꯭ꯔꯥ ꯈꯜꯂꯤ ꯑꯣꯖꯥ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤꯗꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯕꯅꯦ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯆꯨꯝꯕ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤꯌꯦ ꯑꯣꯖꯥ ꯅꯤꯡꯊꯦꯝ ꯑꯆꯨꯝꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯔꯣꯏ ꯐꯔꯦ ꯅꯤꯡꯊꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯈꯪꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯊꯥ 5-6ꯃꯨꯛꯇꯤ ꯁꯨꯔꯝꯃꯅꯤ ꯊꯥ 5-6 ꯈꯛ ꯈꯪꯅꯔꯒ ꯐꯩ ꯍꯥꯏꯕꯗꯤ ꯍꯦꯛꯇ ꯂꯥꯟꯒꯅꯤ ꯃꯥꯒꯤ ꯃꯔꯝꯗ ꯈꯔꯒ ꯍꯪꯈꯤꯁꯤ ꯑꯪꯀꯜ ꯅꯤꯡꯊꯦꯝꯕꯨ ꯈꯪꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯅꯤꯡꯊꯦꯝꯕꯨ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯟꯗꯛ MCS ꯐꯥꯎꯔꯤꯕꯅꯤ ꯍꯥ MCS ꯄꯥꯁ ꯇꯧꯔꯦ ꯍꯥꯏꯕ ꯍꯣꯏ ꯑꯪꯀꯜ ꯐꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯅ ꯍꯥꯠꯄꯅꯤ ꯈꯟꯗꯨꯅ ꯄꯨꯂꯤꯁ ꯇꯥꯛꯇꯨꯅ ꯐꯥꯍꯜꯂꯤꯕꯗꯣ ꯀ꯭ꯂꯨ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯕ ꯃꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯎꯅꯔꯨꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯄꯥꯕꯨꯡ ꯍꯟꯗꯛ ꯐꯖꯕꯤꯅ ꯂꯩꯈꯤꯗꯕꯁꯦ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ ꯊꯧꯗꯣꯛ ꯑꯗꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯅꯅꯕ ꯀꯦꯁ ꯑꯃ ꯐꯥꯏꯜ ꯇꯧꯖꯈ꯭ꯔꯕꯅꯤ ꯂꯦꯡꯕꯤꯔꯛꯏꯕ ꯑꯪꯀꯜ ꯑꯁꯦ ꯀꯦꯁ ꯑꯗꯨꯒꯤ ꯀꯥꯎꯟꯁꯤꯜ ꯇꯧꯅꯅꯕꯅꯤ 이베마 이자세 닝팀나 핫버니 하비세 에코이 짭짤나 칸게 마시다 케스 아묵 떠루버기 그이 까나도이노 ꯅꯤꯡꯊꯦꯝꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤꯒꯤ ꯀꯔꯤ ꯏꯕꯤꯗꯦꯟꯁ ꯐꯪꯕꯤꯔꯕꯒꯦ 이비덴스 하이브부 누미또 아이기 자는피나 닉테무너니는 토키 ꯃꯈꯣꯏ ꯑꯅꯤ ꯎꯅꯩ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯅ ꯈꯪꯕꯤꯔꯕ꯭ꯔꯥ 레카이기 미싱나 운호비야오 내까이 미드나뜨나 오자호이기 스쿨기 람다바다 항아가 로이 칸가니 이마, 파붕
ꯐꯖꯕꯤꯒ ꯅꯤꯡꯊꯦꯝꯒ ꯂꯨꯍꯣꯡꯒꯗꯧꯕ ꯈꯖꯤꯛ ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯦꯝꯅ ꯊꯧꯗꯣꯛ ꯑꯁꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯕꯨ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏ ꯊꯥꯖꯕꯤꯕ꯭ꯔꯥ? ꯏꯆꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯥꯒ ꯑꯩꯒꯅ ꯅꯤꯡꯊꯦꯝꯕꯨ ꯏꯌꯥ ꯑꯣꯏꯅꯕ ꯍꯥꯏꯕ ꯆꯠꯂꯨꯏ꯫ ꯅꯤꯡꯊꯦꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯈꯤ꯫ ꯏꯆꯥꯕꯨ ꯃꯥꯅ ꯂꯨꯍꯣꯡꯕ ꯄꯥꯝꯈꯤꯗꯦ꯫ ꯈꯪꯍꯧꯗꯅ ꯏꯆꯥꯕꯨ ꯅꯤꯡꯊꯦꯝꯅ ꯂꯨꯍꯣꯡꯕ ꯌꯥꯔꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯅ ꯂꯨꯍꯣꯡꯕ ꯌꯥꯏ ꯍꯥꯏꯗꯣꯛꯈ꯭ꯔꯕꯁꯨ ꯑꯣꯖꯥꯕꯨ ꯅꯤꯡꯊꯦꯝꯅ ꯅꯨꯡꯁꯤꯖꯔꯨꯕꯅ ꯏꯆꯥꯕꯨ ꯂꯨꯍꯣꯡꯕ ꯄꯥꯝꯗꯕꯗꯒꯤ ꯏꯆꯥꯕꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯕꯦꯝꯃ ꯏꯆꯥꯅ ꯍꯥꯠꯄ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯑꯗꯨꯝ ꯇꯧꯒꯗꯕ ꯏꯆꯥ ꯅꯠꯇꯦ, ꯑꯩꯅ ꯇꯣꯜꯂ ꯇꯥꯔꯕ ꯑꯣꯏꯔꯨꯕꯅ ꯄꯥꯡꯒꯟ ꯊꯣꯛꯈꯤꯗꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯣꯖꯥ ꯅꯤꯡꯊꯦꯝꯅ ꯁꯥꯏꯀꯜꯗ ꯂꯥꯛꯑꯒ ꯊꯦꯡꯅꯈꯤꯕ ꯈꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅꯗꯤ ꯆꯠꯃꯤꯟꯅꯈꯤꯕ꯭ꯔꯣ? ꯆꯠꯃꯤꯟꯅꯗꯦ꯫ ꯌꯥꯝ ꯂꯥꯞ ꯆꯠꯊꯣꯛꯀꯅꯨꯀꯣ꯫ ꯍꯣꯏ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ, ꯆꯪꯉꯨ꯫ ꯑꯣꯖꯥ ꯅꯤꯡꯊꯦꯝ ꯃꯊꯟꯇ ꯆꯠꯈꯤ꯫ ꯂꯣꯀꯦꯁꯟꯗꯤ ꯁꯤꯗꯅꯤꯅꯦ꯫ ꯑꯁꯤꯗ ꯑꯍꯟ ꯑꯃ ꯊꯣꯛꯂꯛꯑꯦ, ꯑꯁꯤꯗ ꯑꯝꯇ ꯍꯪꯉꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯣꯖꯥ ꯅꯨꯄꯤꯗꯨꯅ ꯑꯁꯦꯡꯕ ꯄꯨꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯁꯤꯅꯤꯅꯦ꯫ ꯏꯌꯥꯝꯕ ꯑꯣꯖꯥ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥꯗꯣ ꯏꯗꯨꯀꯦꯁꯟ ꯗꯥꯏꯔꯦꯛꯇꯔꯅꯤ, ꯑꯗꯨꯒ ꯃꯥꯒ ꯈꯪꯅꯕ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ꯫ ꯑꯣꯖꯥ ꯅꯨꯄꯤꯗꯨꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦꯀꯣ ꯏꯌꯥꯝꯕ꯫ ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯣꯖꯥ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯆꯠꯅꯞꯅꯔꯤꯁꯦ ꯁꯤ ꯂꯧꯊꯣꯛꯄ ꯑꯃꯗꯤ ꯆꯪꯉꯤ꯫ ꯏꯌꯥꯝꯕꯁꯨ ꯌꯥꯝ ꯉꯝꯕ ꯃꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯉꯤꯗ꯫ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯅꯨꯄꯤꯗꯨꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯑꯩꯈꯣꯏ ꯂꯣꯏ ꯆꯣꯞꯅꯅꯤꯀꯣ ꯏꯌꯥꯝꯕ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨꯗ, ꯃꯥꯏ ꯄꯥꯛꯇꯨꯅꯇ ꯂꯥꯛꯑꯕ ꯅꯪꯒꯤ ꯑꯄꯥꯛꯄꯅꯦ꯫ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯠꯄ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯏꯕꯤꯗꯦꯟꯁ ꯃꯌꯥꯝ ꯑꯃ ꯆꯪꯏ꯫ ꯁꯥꯔ, ꯅꯨꯄꯥꯗꯨꯅ ꯍꯥꯠꯄ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯏꯕꯤꯗꯦꯟꯁ ꯈꯔꯗꯤ ꯂꯩꯖꯩ꯫ ꯁꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯁꯥꯔ꯫ ꯄꯥꯛꯄ ꯎꯅꯕ ꯆꯠꯄꯗ ꯐꯖꯕꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯟꯅꯕꯤ꯫ ꯑꯗꯨꯒ ꯁꯥꯔ, ꯃꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤꯗꯨꯒꯤ ꯐꯣꯟꯒꯤ ꯂꯥꯁ ꯂꯣꯀꯦꯁꯟ꯫ ꯁꯥꯔ, ꯂꯩꯈꯤꯗꯕꯗꯨ ꯇꯥꯡ 5ꯅꯤ꯫ ꯇꯥꯡ 4ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯄꯥꯛꯄ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯂꯥꯁ ꯀꯣꯜ ꯑꯣꯏ꯫ ꯄꯥꯛꯄ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯃꯤꯡ ꯈꯪꯕ꯭ꯔꯥ? ꯁꯥꯔ, ꯃꯁꯤꯒꯤ ꯆꯦꯁꯤꯗ ꯂꯣꯏ ꯌꯥꯎꯔꯕꯅꯤ꯫ ꯄꯥꯕꯨꯡ, ꯐꯣꯟ ꯂꯥꯛꯄ ꯃꯇꯝꯗꯣ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯜꯂꯦ ꯍꯥꯏꯌꯦ꯫ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦꯅ ꯊꯣꯛꯈ꯭ꯔꯒ ꯆꯪꯉꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯆꯪꯉꯛꯑꯦꯁꯨ ꯍꯥꯏꯌꯦ꯫ ꯄꯥꯛꯄ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯑꯀꯟ ꯑꯔꯤꯡ ꯁꯥꯕ, ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯤꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒ ꯄꯥꯛꯄꯒꯗꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯤ ꯈꯪꯕ꯭ꯔꯥ? ꯊꯣꯏꯗꯣꯛꯅꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯄꯥꯛꯄꯅ ꯁꯤꯜꯂꯒ ꯅꯨꯄꯤꯗꯣ ꯇ꯭ꯔꯦꯅꯤꯡ ꯑꯃꯗꯤ ꯆꯠꯂꯨꯏ ꯍꯥꯏ꯫ ꯑꯗꯨꯕꯨ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯂꯒ ꯖꯦꯜꯗ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯣꯏꯅꯈꯤꯁꯨ ꯍꯥꯏ꯫ ꯑꯣ, ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯣꯏꯅꯔꯦ ꯍꯥꯏꯕ? ꯐꯔꯦ ꯐꯔꯦ, ꯑꯩ ꯑꯁꯤꯗꯅꯦ ꯐꯣꯟ ꯇꯧꯔꯒꯅꯦ ꯄꯥꯛꯄ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯄꯤꯀꯞ ꯇꯧꯅꯕ ꯍꯥꯏꯈ꯭ꯔꯒꯦ꯫ ꯄꯥꯛꯄ ꯐꯥꯔꯒ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅꯃꯛ ꯈꯪꯂꯒꯅꯤ꯫ ꯄꯥꯕꯨꯡ, ꯑꯣꯖꯥ ꯅꯨꯄꯤꯗꯨꯅ ꯀꯟꯅ ꯍꯣꯠꯅꯗꯅ ꯅꯤꯡꯊꯦꯝꯗ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯠꯇꯣꯛ ꯍꯥꯏꯗ꯭ꯔꯣ? ꯅꯪꯅ ꯊꯧꯑꯣꯏꯗꯕꯗꯒꯤ ꯊꯣꯛꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯑꯃ ꯃꯤ ꯑꯣꯏꯔꯣꯏꯕꯣ꯫ ꯄꯥꯕꯨꯡꯒꯤ ꯃꯥꯏ ꯆꯣꯞꯀꯗ꯭ꯔꯥ ꯇꯧꯕꯅꯤꯗ꯫ ꯃꯥꯏꯗꯤ ꯍꯥꯠꯍꯧꯗꯕꯗꯨꯅ ꯍꯦꯟꯅ ꯆꯣꯞꯄꯝꯅꯤꯅꯦ꯫ ꯅꯪꯅ ꯍꯥꯠꯇꯣꯛꯑꯝꯃꯗꯤ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯔꯤꯁꯦ ꯍꯣꯠꯅꯒꯗ꯭ꯔꯣ? ꯄꯥꯕꯨꯡ, ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ꯫ ꯄꯥꯕꯨꯡꯅ ꯄꯥꯝꯃꯤꯕ ꯊꯕꯛꯇꯣ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯅꯪ ꯑꯃ ꯅꯆꯤꯟꯗꯪ ꯐꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯅꯈꯨꯠꯇꯤ ꯌꯥꯎꯗꯦ, ꯃꯄꯥ ꯑꯩ ꯂꯧꯗꯦꯅꯦ꯫ ꯆꯤꯜ ꯑꯃꯈꯛ ꯄꯥꯜꯂꯤꯁꯤ ꯈꯤꯇꯪ ꯉꯥꯡꯅꯅꯕꯅꯤ, ꯑꯗꯨꯒ ꯈꯨꯠ ꯑꯅꯤ ꯄꯥꯜꯂꯤꯁꯤꯅ ꯌꯥꯝꯅ ꯊꯕꯛ ꯄꯥꯡꯊꯣꯛꯅꯅꯕ꯫ ꯐꯔꯦ ꯄꯥꯕꯨꯡ, ꯑꯩ ꯉꯁꯤꯃꯛ ꯊꯕꯛꯇꯣ ꯉꯝꯅꯕ ꯍꯣꯠꯅꯖꯔꯒꯦ꯫ ꯍꯩ, ꯉꯥꯏꯈꯣ, ꯅꯨꯄꯤꯗꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯗ ꯁꯥꯏꯟꯗꯨꯃꯗꯤ ꯇꯧꯅꯅꯕ ꯍꯣꯠꯅꯧ, ꯈꯪꯉꯦꯗꯅ? ꯍꯣꯏ ꯄꯥꯕꯨꯡ꯫ ꯁꯥꯔ, ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯝꯕ, ꯌꯦꯡꯉꯣꯏ
ꯅꯤꯡꯊꯦꯝꯗꯣ ꯃꯌꯨꯝꯗ ꯆꯪꯉꯒ ꯍꯥꯟꯅ ꯌꯧꯔꯛꯑꯕ꯭ꯔꯥ ꯑꯃꯨꯛꯇ ꯍꯪꯉꯨꯆꯣ ꯆꯠꯂꯣ ꯐꯅꯤ ꯁꯥꯔ ꯏꯆꯥꯅ ꯍꯣꯠꯅꯕꯗꯒꯤ ꯉꯁꯤꯗꯤ ꯃꯥꯏ ꯄꯥꯛꯑꯦ ꯑꯗꯨꯕꯨ ꯑꯩ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯨꯕꯗꯒꯤ ꯃꯥꯏꯄꯨꯅꯅ ꯌꯥꯎꯕ ꯍꯦꯛ ꯉꯝꯍꯧꯗꯦꯗ ꯑꯗꯨꯕꯨꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯏꯆꯥꯅꯤꯗꯅ ꯏꯆꯥꯅ ꯍꯣꯠꯅꯔꯒꯕꯨ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯕ꯭ꯔꯣ ꯁꯥꯔ ꯃꯣꯏꯗꯤ ꯌꯧꯔꯛꯇꯦꯅꯦ ꯁꯥꯔ ꯏꯍꯦ ꯑꯩꯗꯤ ꯄꯨꯡꯁꯦ ꯌꯧꯈ꯭ꯔꯦ ꯍꯥꯏꯗꯅ ꯃꯌꯨꯝꯗ ꯂꯩꯔꯝꯃꯗ꯭ꯔꯥ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯑꯗꯨꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯐꯅꯤ ꯁꯥꯔ खामो 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 अमता तथोको खामो दी खामो कुमो उंद्रो उंद्रो कई उंद्रो कई नो मेम तो मसीसु पोरो ꯀꯩꯅꯣ ꯍꯦ ꯂꯥꯎꯅꯦ ꯁꯣꯝꯗ ꯂꯥꯎꯅꯦ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯊꯥꯗꯣꯛꯑꯣ ꯃꯁꯤ ꯁꯣꯏꯅꯧꯁꯤꯃꯗꯤ ꯀꯥꯟꯅꯔꯣꯏ ꯍꯨꯟꯇꯣꯛꯑꯝꯃꯁꯤꯔꯣ होय अदुना मरुनी मानो लोय हाजोरकदोरिबनी होइने चुम्मिने कायदे कालो हाथु कालो तो है कायदे कालो मंदरं लेन ससा काकलो काकलो नि काकलो फोन कालो नंगो एसआई तो नत्रा यंगोय अइने नंगोंदा फोन नंबर खरा थाखिबनी अदुगी लोकेशन दो याम थुना अमता हाइरो खरा थुना अमता हाइरो को होय होय फरे फरे थमे थमे नुपी नंगसु नुपासे ओनथोकना नुंसीखरा मालेने नंगना कोई चेंदना मरा लेत्रेने हेक थादोरई ꯑꯩꯕꯨꯅ ꯄꯨꯂꯤꯁꯅ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯍꯜꯂꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯑꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯗꯅ ꯍꯣꯏ ꯅꯤꯄꯥ ꯅꯪꯁꯨ ꯊꯧꯅꯥ ꯐꯕ ꯁꯥꯔꯗꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯌꯦꯠꯂꯤ ꯍꯥ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯪꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗꯨꯁꯨ ꯑꯩꯅ ꯇꯥꯠ ꯇꯧꯔꯒ ꯑꯥꯗ ꯄꯨꯔꯒ 저기 라 정우 라오 시드 펌 ꯌꯥꯔꯅꯤ 라오 시드 펌 그대로기 फजबिया नंसे लोहंगमदाई ओइबनरा करिनो याम फजरमे ताबाकपा नचलबु नुंसिबिरबदी ताबाकपगी वाखलदो थादोकपियो अदुगा फोटोदुसु याम थुना मुथतपियो फोटोदो तराई तराई हेक्ता मंगनबु याब नते ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯃꯇꯪꯗꯤ ꯅꯪꯅ ꯊꯨꯡꯍꯜꯂꯨ ꯐꯔꯦ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯄꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯔꯣꯏꯗ ꯑꯗꯨꯒ ꯐꯣꯇꯣꯗꯨꯁꯨ ꯃꯨꯊꯠꯄꯤꯌꯨ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯂꯣꯏꯅ ꯃꯨꯊꯠꯂꯒ ꯂꯣꯏꯔꯦꯗ
Hey, lava! Masidagidi mathang lanbirakkathoribani. Hey, khabai! Thauna phabil hinthuingan bi se. Makhut siamta lauthok piu na he. Makhut macha sina chi sida sign tawhange. Makal che do piro. Se. Nangna nahandagi sign taw yadabado. Se. Che sida sign tawsu. Yemo. Ade lo in leide. Na koi khara section ho ko. Sarse, ini sangamo. On, let's move. Hey, 왜 날 그다가로? 굴라이 타도. 굴라이 타도. 아두나 떨디나 짜노 필로이니. 굴라이도 탐우디 탐우더라. 굴라이 탐들어 디나 짜노 피에 포보이로이. 어글로. 전화 터지는 어글로. Hey, Hagolo, chalo. Hey, chalo. Bang thao. Hey, chalo. Hey, khatung chalo. Không thao to. Hey, chẳng. Hey, chẳng. Hey, chẳng. Chara phau alak ta bun hoina koi phung ngal ire. Demo, nang bo so apan ka yaw bro. Ay gusto ko. Ozainte, aso pen yaudde ko. Yaudi ta landam. Hello. Dada, aso apan kaimta yaudde. Hoi. Ozaning jem ka lakserage. Thamjare. Ozainte, dadani yumda pakhatnare. Chatna patharose. Ibungo Ningthem, amukta ngaiko. Ibungo Ningthem, aina nongma isa nupibu nangondagi nikibado. Aibu lana khangano. Laikhidrabi nupi aduga nangga luhongnaba mama mapaduga wari sakibaduda. Moirangi thoigi madomsana tamapadagi khangi. Pawa du tabada. Aina isagi ningba kairani haiduna. Nangga lapthoknanaba haiduna aina nangonda haikibani. Ningthem. Matamdo. Isana mafam asida leiba pamkhidi. Isana mafam asidagi transfer tawnaba aingonda phau hairaki. Pabung, ima. Ai Fajabiga luhongba sukpam pamkhidi. Fajabigi mamaga mapagana ekhoida haiba lakpa numituda aina luhongba ngamoina haidokpa chakhi.
ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯤꯕ ꯑꯣꯖꯥ ꯊꯣꯏ ꯏꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯤꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯂꯨꯍꯣꯡꯕꯗꯣ ꯌꯥꯈꯤꯕꯅꯤ ꯍꯜꯂꯣ ꯍꯣꯏ ꯍꯣꯏ ꯂꯥꯛꯆꯔꯦ ꯂꯥꯛꯆꯔꯦ ꯑꯣꯖꯥ ꯏꯟꯊꯦꯝ ꯑꯁꯣꯝꯗ ꯉꯥꯏꯅꯔꯦ ꯍꯣꯏ ꯈꯔ ꯊꯨꯅ ꯑꯝꯇ ꯆꯠꯁꯤꯔꯣ ꯄꯥꯕꯨꯡ ꯏꯃꯥ ꯆꯠꯆꯔꯨꯈꯤꯒꯦ ꯇꯥꯂꯥꯟꯗꯕ ꯑꯦ ꯑꯣꯖꯥ ꯌꯥꯝ ꯊꯥꯖꯗꯅ ꯀꯔꯤ ꯊꯕꯛꯀꯤ ꯀꯔꯤ ꯂꯩꯔꯒꯦ ꯑꯣꯖꯥ ꯇꯥꯂꯥꯟꯗꯕ ꯑꯩꯁꯦ ꯏꯟꯗꯣꯝꯆꯥꯒꯤꯗ ꯂꯥꯛꯄꯅꯦ ꯁ꯭ꯀꯨꯜꯁꯤꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯇꯥꯂꯥꯟꯗꯕ ꯍꯣꯏꯁꯨ ꯀꯔꯝ ꯇꯧꯔꯤꯒꯦ ꯍꯪꯒꯦꯅ ꯆꯪꯖꯔꯛꯄꯅꯦ ꯁ꯭ꯀꯨꯜꯁꯦ ꯑꯣꯖꯥ ꯏꯕꯦꯝ ꯍꯣꯏ ꯑꯣꯖꯥ ꯅꯤꯡꯊꯦꯝ ꯍꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯠꯅꯗꯅꯅꯦ ꯑꯁ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈꯠꯆꯔꯦ ꯑꯣꯖꯥ ꯍꯥꯟꯅꯗꯤ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯅ ꯀꯣꯏꯈꯣꯝ ꯈꯣꯝꯃꯝꯃꯤꯗꯅ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯈꯣꯝꯗ꯭ꯔꯦ ꯇꯝꯖꯒꯦꯅ ꯂꯥꯛꯄꯁꯤꯅꯅꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯑꯣꯖꯥ ꯑꯗꯣ ꯅꯅꯥꯏ ꯑꯩꯅ ꯄꯦꯟꯖꯗꯕ ꯑꯃꯇꯪꯗꯤ ꯂꯩꯌꯦ ꯑꯣꯖꯥ ꯀꯩꯅꯣ ꯇꯥꯂꯥꯟꯗꯕ ꯃꯁꯤꯒꯤ ꯀꯥꯡꯁꯤꯁꯤꯃꯇꯪ ꯑꯣꯌꯥꯔꯒ ꯌꯥꯎꯗꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯀꯤꯠ ꯅꯝꯕꯗ ꯀ꯭ꯔꯦꯡ ꯍꯥꯏꯕ ꯑꯃꯇꯪ ꯁꯤꯟꯗꯣꯛꯄꯤꯔꯝꯃꯕꯗꯤ ꯇꯥꯂꯥꯟꯗꯕ ꯁꯤꯃꯕ ꯂꯥꯟꯗꯕ ꯋꯥꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯝꯃꯤꯅ ꯑꯣꯖꯥꯁꯨ ꯌꯥꯎꯔꯛꯏꯔꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯑꯩꯒꯤ ꯀꯥꯡꯁꯤꯁꯤꯃꯇꯪ ꯁꯤꯟꯗꯣꯛꯄꯤꯌꯣꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯖꯔꯝꯃꯤꯕ ꯑꯩꯅ ꯁꯤꯜꯂ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯇꯥꯂꯥꯟꯗꯕ ꯑꯗꯨꯕꯨꯗꯤ ꯑꯣꯖꯥ ꯅꯤꯡꯊꯦꯝꯅ ꯃꯣꯏꯔꯥꯡꯒꯤ SDO ꯑꯣꯏꯔꯕꯅꯤꯅ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠꯅꯤꯗ ꯑꯗꯨ ꯇꯥꯂꯥꯟꯗꯕ ꯑꯁꯣꯝꯗꯁꯨ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯐꯅꯤ ꯐꯅꯤ ꯑꯗꯣ ꯀꯥꯡꯁꯤꯁꯤꯃꯗꯤ ꯑꯩꯅ ꯑꯗꯨꯝ ꯁꯤꯟꯕꯤꯔꯅꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯂꯥꯟꯗꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯐꯅꯤ ꯑꯣꯖꯥ ꯆꯠꯂꯨꯈꯤꯒꯦ ꯇꯥꯂꯥꯟꯗꯕ ꯐꯅꯤ ꯐꯅꯤ ꯑꯁ ꯃꯈꯣꯏꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯗꯅ ꯀꯟꯐꯥꯝ ꯑꯣꯏꯅꯈ꯭ꯔꯦ ꯑꯩꯒꯤ ꯀꯥꯡꯁꯤꯁꯤꯃꯗꯤ ꯀꯟꯐꯥꯝ ꯑꯣꯏꯕ ꯉꯝꯗ꯭ꯔꯦꯅꯦ